ngasi phong hiba tongan tongan ma si phong sing ama sum thok hiba thawdo wa thok sing digi maru oiba I pauk sing khonga charaga manipur top channel gi meke digi myam na thamjagi an bada ngasi leibak si goiba covid-19 update myam na thamjaramge hau khiba pung kun ga mari sida leiba asida miyoi lising kun traga mapan ga satret kan nifu ga nithoi nauna covid-19 positive oiba thengnare adugo hai riba pungpham hai bidi hau khiba pung kun ga mari sida miyoi sawnga ga kun traga manga COVID-19 na aduna laikhidre hainasu health ministry degi thadorakpa data amana makhatana phongdorakli amasu makhasa thajarak poina topa maruiba I pauksing myamda mathang manaw naina pijagi myam loithok taminasi makhasa tharak poina topa paw amana seng suna pidabagi FPS agent gi yumda thomjinkhre National Food Security Act napsagi makhara piba seng suna phanghande haiduna Imphal West ki harau rauda leiba Fair Price Shop FPS number 19 gi mapu sanjembam suramani gi yumda myam thamjinkhre laingang na thamliba curfew tungoinaram laga sangshin khiba khongjung adugi matangda card holder usam bezeta kaubi nupi amana phongdokhibada corona naraga sibasu siba seng phangdabadigi sarai henduna sibasu siba sapmanai nomata oirabasu puk thana saraga sikhibana fai ngasi miyamna seng suna phangdribasi mari denaba authority na card holder singi pikhatkhiba se sang sing manghan khiba masum matam sana upload tawdabadigi thokpani haina sumaral sikhi atopa pawamana ningtham thagi matamda anawba covid variant ama lakpa yai haina warning tarakli sayesigi ningtham thagi matamda covid-19 gi anawba variant ama lakpa yai haina friends ki experts na warning tawkhre India dagi masak olakhibani haiba delta variant malemgi mafam kya da sandorakhibaga loinana friends tasu tambangam da phibam ama mayuk naribani ningtham thagi ingsilakpa matamda anabo variant ama tholakpa yabagi oithokpa laire haina friends lenga ki scientific council gi lusingba Jean Francois na phongdorakli magna makhatana phongdokhibada anauba covid-19 ge variant asina ka hena khudong thihanba natragana thihandaba haibadu tamba ngamloidaba mani virus asina mutant kayarak hana tawba ngambagi mapangale phibam asi yenglaga friends lengakna social distancing amasung face mask sizinanabagi kanglon sing ngakna salangadabani hairi mathangi sahi kharadasu singnaba kya lakhigani makhatana malemda laisat asi laikhibasu yari laingana akhanaba thausulama paikhatuna lakadoriba covid wave sing masidagi ngakthoknaba honagadabani miyam tinba maphamda changbada miyoi khudimak vaccine kapa natragana covid-19 negative oibigi report paiba mathautai laiba aduda hawkhiba yumsagesa numitagi cinema hall museum swimming pool amasum sana khonanabagi maphamsing hangdokhibadu sectionna yengsinanabamadi sana kanglon amagi makhara thabak tahonabagi tangai phadabale laingakna tangai phadaba ama oina vaccine kapa amasum social care launaba mipum khudimakta khangangadabani hairi henesu pawsin makhatana phongdorakli atopa pawamana MU da ahongba kharadi laklabayai Manipur University MU gi regular BC oina professor Lokendra hablakhiba asina university asida ahongba kharadi lak uraklaba yai haibigi thajaba lairi haina Manipur People Party MPP gi Vice President S Ibomjana thadorakpa sirol amana phongdorakli Ministry of Human Resources na Manipur University the regular BC ama hablakpa si MPP na taramna oi Central University unakraba matung university asida matam sangna wathok laikhiba masung regular BC leitabigi khudong saraba kya mayuknakhi adumainamak ministry na regular BC hablakhiba asina university asida ahongba kaya laklagani haibigi thajaba laire hainasu makhatana phongdorakli atopa pawamana MP Ranjan na Ignaugi PGDSS launch tawkhre Ministry of Education amasum External Affairs State Minister Dr. R.K. Ranjan na Indira Gandhi National Open University Ignaugi online PGDSS launch tawkhre atopa pawamana mahiroi singda sel thumgi polum puhangano COVID-19 saithengi awaba mara asida lamdam sigi mahiroi singi examination gi form fill up taunaba hotnaba sida ahenba polum ama oiri COVID na maram oiraga college singi semester exam sing kumsigi oina online mota pangthokre mamang saida pangthokiba semester kharagi exam singi mark sheet hauju pawba phangdaba sina mahiroi singna form fill up tawbada hena saitheng oiragani haina MSU gi Information and Publicity Secretary gi serol da haidi
AMU amadi DMU gi authority na notice thokpada leba asigi hojik oiriba awa ana tabagi phibam masi mami khara tahanbiu laisat manung sida mahiroi singda sel thumgi oiba asoba polum ama puhandanaba mari lenaba authority singna honabiu AMU amadi DMU gi makhada leiba UG tawriba mahiroi singi haidok lairiba semester exam sing athubada haidoknaba honabiu mahiroi singi damakta tholakpa issue sing AMSU na mating pangnabagi damak sem sadunu leiri hainasu pausna makhatana fali marak thani state sigi wangbada thokpa pau khara myamda thamjage Afghan Air Force na landabada Taliban kuntra hat kre taragatre na soan kre Afghan Air Force na Taliban singna khulingba province anida nongthaktagi landabada yamdrabada Taliban kuntra hat kre taragatre hienbana soan kre hairi leba asigi defense ministry na thangja numita phongdokibada awang thangba Zojan province ta landabada Taliban taraga mapan siraga taraga mga soanki Air Force plane singna province asigi Taliban gi lotpham oiriba muwaga hap amasum Hassan Tabin village singda landabada Taliban sing hatpa amadi soanba ngamkhibani hainasu pausna makhatana palli atopa pawamana Pegasus technology na miyoi million kaya numidang ingna pothaba phangjari NSO Pegasus surveillance software gi matangda malemgi mafam kaya da wathok oirakliba sigi matangda Pegasus puthokliba Israel gi cyber security company NSO na Pegasus gumba technology ama lairambana miyoi million kaya na lambi lamjawda neta na satpa ngamliba kaya amana numidang ingna pothajaba ngamliba company asina puthokpa Pegasus asi law enforcement agency amadi intelligence agency khaktana sizinabane technology asi NSO na operate tawba natragana client singna sizinaba data collect tawnabagi khudong sabadi company asida laite hari Pegasus spyware sizinaraga journalist sing human right defender sing politician singi mathakta sizinare haina India yauna wathok oirakpadagi NSO na Pegasus gi matangda singdokhibani Israel gi farm na puthokpa spyware asi sizinaraga government kaya politician journalist amadi right activist singi mathakta makhoi gi phone da wari sanabadu tathokpamadi lona paulawi haina maral siribani NSO masana puthokpa spyware Pegasus asisu operate tawudi leite aduga software asibu sizinaribisingna khonggatpa data sing kari haina khangdokpa ngambagi pangalsu leite malemgi oina cyber intelligence company singna government singda cyber intelligence ki tool asi phanganduna law enforcement agency sing karamba matamda terrorist singna kari tarokpa yabagi haibadu mangjonuna thingnaba thabak lokhotchaba ngamnaba mameteng pangmani haidhen pausna makhatana phongdorakli amasum yamna nungaiba pawmana Tokyo 2020 Medicom na maki ahanba first league round mahakna ngamduna sangkhre yamnamak pun thogotninga oiba masu yamna nungaiba mikomni myamsu wish pibiramo adu myam update pizaraki matam gi myam tu phonga minase hausiku winati matanga silusinjurage pathoksa gi bdesu gi plan ki yours myamna figini and thank you